Kurumzari, ISTV Paumit Yang Tabiri Brasing Butaram Nokchari, Nasiki Maruiba Pauda, Mahimas Haibagi Chang Wang Labasu, Magun Labor, Education Purak Nabohot Nabamatau Tare, Haina, Manipuri Governor Dr. Aswini Kumar High Crep. Parliament ke ayaba yaudana atopa leibak amada state ke lam pithok lam labadi high prison offence PBI haina khaidem manina phongdokre amadi Manipur gi Bombela yauba India gi archery team na World Cup ta gold medal lawre Pau sandokna pizari state asida lairi khaibagi chang Bharat ki oina yengbada wangna leirabasu quality education purakna bohotna ba mathau tare haina Manipur gi Governor Dr. Aswini Kumar na phongdokre Manipur gi Governor oiraba matung ahanba oina ngasi pangthokpa Library and Information Center Kakchingi Taramanga Suba Mana Yenthokpagi Thoramda Governor na Phongdokibani Thoram asida Kakchingi MLA Y Surchandra Kakching Municipal Council gi Chairman KSS Library and Information Center gi President P Sampasu Sarukyaki Thoram asiga mari leinana souvenir ama amasung nungsibagi leipun kauba sereng lairik amasu release tauke Lising amaga chamapan marfudra nipandagi matamdugi Manipur gi Governor ON Srivastava na lupa lising tara mating pirakiba amadi Kakching Maikegi Education da Thawai yaubasing na khaina duna lupa lak ama makhaigi senfam fixed deposit tauraga award asi piduna lakibani Mana asida handak chahigi metric parikya da Manipur pumbagi makok oikraba Nirmalabas School gi Miranda Mongjam Khwaidagi phaba ozada Kakching Turel Wangmaning Thau Paringdagi Khetrimayum Mangal Sana Khonabada FIFA gi Assistant Referee M Magho Subdivision asigi Manung Chanba Science Arts Amadisung Commerce da Mark Wang na fanglakpa Mahairoi Singh Yauri Governor Dr. Aswini Kumar na Manipur asi Sana Khonaba Mahima Singh Amadi Art and Culture da Maming Chatli Lairik Hairaba Naharol Singh Tabak Pangdaba Haibasi problem amani Mahiroi Singh na kathok pagaloina na Mahima Singh da Pukning Jangna Hotnaduna Laibaki Damak Aphaba Tabak Tauba Ngamna Bohotnagadabani State Asida Awanba Mapurakna Bohotnaba Matam Oire Haiki While we need to further improve the overall literacy rate, we also need to concentrate on the quality of education that is being imparted to the students and young boys and girls of this place and whole of Manipur. MLA Y Surchandrana Yamlabasu Yamdana Center Asina Piriba Mana Asina Tungi Punsida Achauba Awan Bama Purakpa Ngamgani Haiki. Parjana honor to people honor to Vedla. I know I must see Kangali. And see by society see in Zama, a point Toraba, like on the focus on by kind of time. Kanagumba Authority Natraga Official Singna Bharat Parliament ki ayaba yaudana atopa leibak amada state amagilam pithokpa tarabadi yegnabani lobagaloinana high prison offence PBI haina Senior Advocate Khaidem Manina Phongdokre Nagamapal de pangthokpa Senior Citizen gi press meet amada mahakna wafam asi phongdokibani Paumi singa unaba adada Senior Citizen gi tongan ba luchingba singsu sarukyaki Sadanandada border fencing gi haujik oiriba fibam asida Manipur Sarkar na achan mirai naidana miyam gi interest ta thabak tawba mathau tai haiki Binoina phongdokibada Sarkar asina hiram sigi matangda munna khanthaba mathau tai miyam gi apamba mangba yaroi lam kaiba yaroi haiki Senior Citizen gi khaidem manina makha taraduna International Border Fencing gi saruk ama oina Indo Myanmar ngamkhaida sambal khabagi wathok leiriba asida nungi wahan thok karino phongdokhe manung da cheliba aronba rajniti gi ichel na karino kanagi interesta border fencing tauribano amaromda international national local community amadi karamba indigenous peoples ki interesta lan na sambal kharibano hairi Manipur gi lam manglaga ngamkhai gi sambal khariba asina awangnong pok lamdamda kayam kanagani haike mahausadagi leiraklaba yelhomi singda kanaba piga dauribra natragana China amadi Burmana threat taurakpadagira amadi insurgency group sing check taunabra haibo wahang kaya thorakle Boundary fencing to big issues must be debated inside and outside the assembly. Assembly ke manung amsu mapanda state asigidi indigenous people ojike hariba boundary ke area da leibado khoi state ki oibanina India ki oina Manipur state ki oibanina state assembly da issue se putoktana pros and cons se nene gadabani machi international norms ta tawribra tawdabra
Asigumba thabak asi chatharakpa matamda lisingani tareta United Nations na laukthokhiba UN Indigenous Peoples Rights ki matung inna boundary asigi akoibada khundariba community singi apamba ayaba laugadabani haibasi ningsingba phai haiki. Then outside the assembly, public opinion laugadabani, civil society sing, public sing, maroin indigenous people sing, mayam adudaki laugadabani. Maramdi directly affect oribase public ne. Maramaduna, Asigumba, Singasida, Manipurda, Karitwaya, Manipurda, Toy Basa, Masidi, Akoigi Manipurga, India Gitaraptegi, Indian singer, Manipuri singer, Asomdam Nakanda Menmaris, and Burma, and the Kanaramba, Burmese singer, Menmaris singer, Akoina, Yamna Tizana, Yomona, Lepak, Amoina Tarot Kadana, Yamna Tizana, Torambador, Madu, Haido Hananaba. Sentiment generate tonanaba port amoina thoyaba Sajiwa jail gi fibam ngasi jail gi senior SP IK Muivana luchingba team amana paumi singaloina na chatuna yengsin kre jail asida leiriba sing hojik art of living gi expert Rosni Kumar Sarmana base 9 na joga tambibagi thabak chathari loinana miyoi cham kunlom masamau fana lainanaba gymda sanabagi thabak chathari Amaromda jail gi authorities singna achangba senfam puthokna miyoi humpurom lai yekhan bagi thabak tawhali miyoi humbudra romna ignogi makhada lairik tamhalamba paumi singna thengna rakhi khongchat aduga mari leinana SPIK muivana phongdokhibada vocational amadi makhal makha kaya gi training gi khudongchaba pibadagi jail da leiriba miyoi singi moral fagathan bangamle matamamada jail asi khwaidagi sathiba mafam ama oirambadu haujika yengbada chauna khenaba leire jail manung da piriba tongan ba training program asina makoina jail dagi thokraba matungda mahausa gi punsida hanjel hanba ngamle haibagi pau leire ushubagi thabak hapsin badagi jail da leiriba miyoi singbu kana hanba thabak paikhatli haiki aikoina bondi singsida maroina aikoina khalli sina karino da moina jail dai thoraganda moi ariba crime da hanjinna amga changnana ba haise asi aikoi main concern aikoi english da na recidivism ko for example drug loan liba mi duna hek thadokga loan da hek changhiba adagi gari huran be kangbu da yauri duna hek gari huran be de hek chatkiba asisi moina jail manung sida pukning phongom leiradi aikoi normal life hingjarage na khallaga ingna normal waina hingi vibes asi dauta ne aikoina kan honarise jail gi the reformation adagi rehabilitation gi thamaya paikhan lebagi pandam se jail manung da leiramba miyoi amana phongdorakpada yoga sanabadagi wakhal ingtapa amadi aphaba wakhal khalhanbada chauna mateng oire asigumba thaurang asi makhata na tung koina paikhat haningi haike SP sahib na pusan birakdana koigi guru anina tambiba horokpasi tasengna sukimate koi haksang kanai amadi koi nungsi chanana leminai adi aphaba thabo wakhlon khlale masi yam adum makha continuous tawningi aduna koi prisoner singda wakhal sautoi santi lae aphaba thabak tawningi kair lekai da amadi state ki oiba development mayam puningi ILP gi matang da Joint Committee on ILP System Students Wing amadi Social Development Organization Palel ga khutsamnaduna Palel area da mifam ama pangthokre Students Wing na Palel area da yengsinbada Bihar da gi laktuna Palel bazar da dukan phamduna leiba Jaleshwar Prasad Koba miyoi amana Huirem Jaleshwar haina maming onthoktuna voter identity card pairamba thengna rakre masigi matang da ngasi subki office da pangthokpa paumi singa unabada students wingi convener angambana phongdokhibada maming onthok lamliba nupa asiki loinabisu huirem indu amadi mahaki macha nupa na huirem ghanashyam haina maming onthoktuna voter identity card pairam khi hairi mari leinaba singna numit 10 gi manungda masigi matang da chapchaba thabak lokhatrabadi students wing na khongjang junction gani haiki aran mamongda aran process mayama mari lainaba locality sigi belo sina tawrakanda bot thadana bi dum achong agenda am ko silamani ajabadare aduna masida nungda selisi mapalam digi sanga komito meyan za singa sina manipurda na phusa phoda laisilakanda ekoi yumna phaw waisilakanda ekoi longmi sing asigi e si mangalakanda jansin naba tonganba hybridness namba semlak nabagi achong maru hunbani haina student wing lawi maramada asigumba samaj gi mahik oiriba aran ba mito meyan za mayama mada bot thada bigi right phangalakanda makoina mangak thekalangna bigi achogo phida ama piriba mari leinaba but 11 officer da mari leinaba SDO amadi DC singna
नुमित तरानी मनुंगदा मखोगी मथक्ता अकन बे एक्शन नम लौगदबने करिगुम गवर्नमेंट मरी लेनब अथॉरिटी ने सुगुम्बा अरानब तौरीबसिंग असि एक्शन लौबगी महुता कंखतुना थमकांदा मितो मियान चासिंग दे हेन कुदोंग जाबा पिरम थोकलबदि मतु स्टूडेंट विंगना तुमिना येंगा लैथोलोय Biramangol College Saumbungi Principal Ibo Pisak Amadi College Asigi Governing Body Gi Thaupuba Singi Mathakta Mahairoi Lob Sukna Siriba Maral Singh Asi Aranba Amadi Yumpham Yaudabani Haina College Asida Pangthokpa Paumi Singa Unabada Phongdokre Paumi Singa Unaba Aduda College Asigi Governing Body Gi Chairman Secretary Oza Singh Amadi Students Wing Gi Thaupuba Singsu Sarukyaki Wangang Kibasing na Phongdokibada Mahairoi Lob Asigi Mioi Khara Ngarang August ki Tangkun Mari da Laklaga College ki Authority Sing Tangkun Tarukta Makhoi ki Office ta Langnanaba Cherol Ama Piram Laga Media da Aranba Wafam Kaya Phongdorakpa Asi Yaningde College Asigi Girls Hostel Nongkhang Chaire Swimming Pool Sadre Amadi Lupa Crore Mapan Henba Senpham Lana Sidinakre Hairiba Asi Aranba Wafamni Masida Natana Local MLA ga college asiga hiram amatada mari leinade principal ibo pisakna haikibada mahakna college asigi principal oibagi RR sude amadi mark tempering tawi haibasi aran bani college asida sarkar gi maikai chatlibas senba chahi asigi oina lupa lakh kundagi hena thadarak palaite college asigi fibam phagatna ba hotnabada miyam na mateng pangbiu college ki yaifagada ba oirabadi mahak masa resign tawrabasu yai haike College asina sarkar gi nupal kro tareka la marpuma padising yang kayum doi chawum bunga lokhuga sina kre habisi yam lanba mari jeneta pa adum ba makami use ni people norms use ni people criteria da ya principal we are right dai agi mark sita temper to go from montalite kana gumana agi mark to temper to gi haiba allegation jawri ba se mai action to people ngamagadi immediately I am ready to resign from the college Handakta Sakhang Dabasing na hatok piramlaba Sangjamai Okram Lekai dagi driver Ganendrogi matang da semkiba JSC na sarkar na mihat pasing putho haiba yauna dabi kaya taliba asiga mari leinana chatharakpa general strike matam kharagi oina komthok le hairi lekhidraba asigi hayeng mangani leihun pangthokadaba amadi August 28 ta chaklam khongchat ki thoram leibana matam kaktaba general strike adu ngasi nungthil pung manga dagi komthokpani hairi Imphal More Lambida Cheliba Gari Driver Singna Steering Pai the Badagi Kongjang Changsilakba Adu Ngasidagi Hona Matam Karagi Oina Komthokle Haina GSC Imphal More Road Transporter na Fongdorakle Severance Project Damak Thangriban Lila Singh Kongnang Kongdagi Yumnam Lekai Tabalambi Taukairam Laga Matam Sangna Simdana Lakbadagi Lamdam Adongi Miam Nangasi Lambi Thingzan Kre Lambi Thingbada Yauram Binupi Amana Fongdorakbada Sarkarna Lambi Asi Semzin Bida Badagi Accident Toina Thokbada Natana Gari Thobada Ising Kapsin Badagi Khatna Chainaba Thokpagi Thokdok Kaya Lekre August tha asigi manungda mari leinaba singna lambi asi semjin bidrabadi makhal makha kaya gi khongjang changsilagani haike Capital project si lai badagi akoi huji sing thumme dagi lambi thong gari chakka gari ngai somta loin chale nong madai FCI ki cheng bagari sanga chatu ki matha chakhal gari ma kutha dana lairak sida mi bo soke torame sema khudong thiba se mari mangarak nangre Masih lambi sembi bagi asas sulai lete August ki tha se si tang kun ga manga sujale ko tang kun chabu gi mang da sembi da bada ga di akoi su lai kai dagi kana tawra akan ba khunjang changjan da na khoi mayam changda kan dem tawja gan akha ta ba thaba kayam sa thaja gan Amaramda Sarkar namit yang changbi da badagi Waithau dagi Thiam Konjan Phaubugi lambi asi Social Welfare Educational and Cultural Association Thiam Konjan na miyam gi matenga loina na semjin kre Hiram se gamari leina na ngasi Thiam Konjan da pangthokpa Paumi Singa unabada Association gi General Secretary CH Sanayai mana Kairau Kendra gi manung channa leiriba khul asigi lambi asi Kendra gi mihut oikiba amadi Sarkar na matam chanamit yang changbi da badagi ka hena phibam sokchilakibani Asigumba kaya asidagi tangai fadana kilometer tarukrom sangba lambi asi association asina miyam galoina na semjin bani Waithau water supply project ki canal ningthina semdabadagi low pari lising amarom mangduna leiri project asina kana bapigani haikibasing chapchaba prajasingna phangbangamdri sarkar na athuba matamda thabak paikhalaktrabadi chapchaba khongjang changsilagani haike Waithau water supply project haina ama koi onevan CM na CMB dana koi Thawal district ki jaga sing da apabising thang nabgi pandam da hydro water supply scheme ama koi mafum sida tawbiri mase iram dam asigi da khundari ba Thiam Konjin Waithau zero Sajin plug saman Waithau haiba jaga sing je koi
हारिब इसिंग असिना मखोतना अखोइजे लौ परि कयाम थुमजलगा जबोगदा लेरिबनी मसि लौ परि सिंगे थुमदनबा अखोइ मसि केनेन मतिक चाना सेम्बियो अमदि वाटर सप्लाई प्रोजेक्ट असिना हारिब खुदासिंगदा अखोइजु अफब इसिंग पिथपियो हाइदना ऑनरेबल सीएम नसु हाना याबिखरबा मतम कया ममांगदगी अखोइना हारिब अखोइगी लबम मसोंगी क्लबना हाइजदना लागिबा अफब इसिंग थपगी पांदमसि मीडिया की खुतांगदा गवर्नमेंट की पुनिंग जरगा मसिबसु थुबा मतमदा हारिबा प्रोजेक्ट असिना लमदम मसोंगी प्रजासिंगबसु अफब इसिंग थपदिनबा हाइजरी मसिदा गवर्नमेंट थौसादना लेरगदी लमदम मसोंगी प्रजासिंगना अकन बिहौ संखेलकबदा गवर्नमेंट सु वारो बिदनबा मीडिया की खुतांगदा हाइजरी Organization for Indian Women's Against Crime na tha khudingi puthokpa nupi gi punsida khudol tamba Women and Crime in Manipur gi volume taruk suba GP Women's College ta phongkre chepong asida Manipur da hauzik thengnariba nupi singi tongan tongan ba thodok wathok kaya gi wari yauri लंगथबाल केंद्र की मनुंग चन्ना कांचीपुर दा लेरिबा महाराज गंभीर सिंह मेमोरियल कॉम्प्लेक्स लूना न थमनबगी पांदमदा ngasi केंद्र मरी की मियोई सिंगना सेंबा लोकल सेल्फ गार्ड कमिटी की मियोई सिंगना उचरा क्या थाखरे सिंगजमई थोंगजू कैराव अमदी लंगथबाल केंद्र की मिहुत सिंगना कमिटी असि सेंबने मणिपुर सरकार अमदी केंद्र मरी की एमएलए सिंगना मतेंग पिरक्त्रबसु नीलकुमार अमदी यूथ कांग्रेस न गाड़ी न चिंगबा पुथोक्तना कॉम्प्लेक्स असि लूना न थमबनी हाइरे कमिटी की मिहुत सिंगना हिस्टोरिक प्लेस अमा ओइरिबा निंगसिंग खुबम असि हेन मसक थोकपा ओहेनबा सरकार न होटनबियु अमरोमदा बिरटिकेन रिजिट पार्क सेंगत पगुम मफम असिसु मपुंग फाबा कल्चरल पार्क अमा ओहेनबा होटनबियु हाइखे मेनबु थबक तौरो प्राइवेट नबु तौरो ठिकादारम तौरो थंगनबा जुमनबु लेले क्रॉस तौरो अमनबु ओसलो मयाम जु विजन होइनबा स्टिक विजन थमनबा अखोइना यंगसनदा इसम जंबा प्रोडक्शन कमिटी ने अखोइगी पांदमदि सिबु सेबगा तौबा न तंगोइना स्टेट गी ओइना थमबा मरोइना स्टेट की पागन वथुपीबा Lions Club of Imphal na Lions Club of Mayai Lambi ka khutsamnaduna free eye detection camp sangai prog da leiba Lions Eye Hospital da pangthokre camp aduda tongan tongan ba makhal gi mit ki laina kaya yengthokpa ga loinana ngawdong khangdokpa gi test pangthokhe Lomi singi handbook lawu kanglon kauba agriculture department ta hana deputy director aramba N Dhiren na iba larik ama phongba ga loinana department asida agriculture officer oina thabak toramba handakta Naharol Sahitya Premi Samiti na Writer of the Year Lesingani Tarahumdoi Mingthol Pikraba Kakching dagi Naurem Kalimohonbo Okpagi Thoram ama ngasi Sanchen Thong daleba Agriculture Office ki conference hall da pangthokre Thoram aduda hana director Aramba N Brazakishore Singhana chief guest amadi deputy director Aramba TH Saratna president Oibagaloinana atai agriculture amadi masigi allied services ta director amadi deputy director Aramba Mioike asu sarukyakhe Pensioners Welfare Association of Agriculture and its allied services na sinduna pangthokiba wangang kiba singna aiba anina Sahitya gi lamda amadi law singu bagi lamda kathokiba kayabu ningsing bagaloinana association asina lawmi praja singi damakta tongan tongan ba thabak thoram kaya pangthok haningbagi apamba phongdokhe aiba anigi maikai dagi su association bu thagat pa phong bagaloinana tungda lawmi amadi manipur gi sahitya gi damak hotna bayaba hotnagani haibagi thajaba pikhi Nipan Suba Manipur State Likta Saruk Yagadaba Northeastern Reorganizing Cultural Association Neroka gi Sanaroi Singh Pukning Thogatuna Sanabada Changba Machak Yenthokpagi Thoram Sangapam de Laiba Association Asigi Sanglenda Pangthokre Jahi Asigi oina TH Arun Kumar na manager oina pugani Tim Asigi coach Ibom Chani aduga assistant coach na matam amagi India gi captain Gunabir na oire L Manitombi na captain Oibagaloinana vice captain na Chandrakirti ni Team manager TH Arun Kumar na Sisimit champion ahumlak Oibangamlaba Nerokana Lakliba Nipan Suba State League asida champion Oibangamgani haibagi thajaba phongdorakhe Handaki lakaduriba Nipan Suba State League sida akogi Neroka team si yam fazaba performance brekne haiba thajaba to leji handaki akogi mamang ga manadana handaki akogi substitute line replace the Goduba player, I'm injury like under replace the Godu players in Sujam Figoiba. And do Hapet level of the Manaba, do not performance clinically, portion to be about Zaguncha, the assistant in our Gunavi, express level player, India represent Robani, Moin and Tapitam Division, why on the moon who have sent Oguna, Angs in the Krajaka, over the Karam Technica, Pazani Havagi, Wakalons, my Pazana Honova. Sige mayam se torokanda ko yimay pa kane thajolei
Women's Against Crime amadi SARF Thawal na punna sinduna mathematics competition ama ngasi tongan tongan ba district sing da pangthokre. Class 4 dagi 10 phawbagi athoi ahen tanaba aduda Bishnupur gi oina Mahairoi Chani, Thawal gi oina Mahairoi Chanipan amadi Imphal gi oina Mahairoi Chahum punna Mahairoi lising amaga chahum na saruk yakhi. Chief Minister gi Banglo amadi Route 39 restaurant ta attack tawkiba adu Pripak Pro gi activist sing na tawbani haina Imphal West ki SP na phongdokiba wafam asi State Force ki haising ba uthok jabani haina chawthok na khanjarabasu loop ki maikei dagi di State Force ki ason ba uthok jabani haina aina thinkraba Pripak Pro gi Assistant Publicity and Propaganda Secretary Sunil M na thadorak pachirol amana haide Mamangda mi hatpa drug lalonba amadi crime kaya da chenaba miyoi sing putho haina miyam hopna kholau kaya laurabasu ngasi phawba phabangamdana lotsiduna thamli ten kraba matam khara asida state government ki miyoi singi leifam office singda Pripak Pro na attack tawraba matam asidadi athuba matam miyoi sing phagat pangli angam athau VIP singi area ngausinafam drug karbar tawpham asida attack tawba matamda ngamjaba senjau amasung pangal thadaduna State Force na phanana ba hotnai hairi drug lalonba social crime amadi gang singbu thigat padadi lairadana state government amadi State Force na hena mateng pangsinduna pukning thogatli amadi thabak singda yausili khunai asigi mangtharakli ba phibam restaurant amasung hotel singda chatharakli ba akiba phangna mangningai oiraba natai chada balamchat sajat amadi drug ki nisagi ipaktagi kaningbagi volunteer mayam amasulairi Khunai asigi interesta amadi laibaki interesta matam amada hekta thabak tawba ngamba volunteer mayam amasu lairi haibasi state government amadi State Force na khangjanba phai hairi masagi license gun double barrel sengbada soiduna kapthorak padagi panduna 7MR gi jawan ama lekhidraba myoi adudi kairang maning lekai dagi thokchom yaifaba chahi kuntaret apokpa lekhidraba merazau kawi lekhidraba thokchom yaifaba asi archery gi national sanaroi ni hairi Hauze second IRB da attest tawduna sanaroi oina leibani hairi mahak ngasi nungthil pung mangaga minute kunlom chatpa matamda mashagi license gun double barrel adu sengbada soibadagi oi thangba thabakta panduna Rims Hospital da pukhalakpada lambi da lekhidabani hairi Khurai Block Mahila Congress Committee Semdok Sadoktuna Mapangal Kankhat Hananaba Honakre W Swadhinita Devi bu President Amadi TH Mohini Devi na General Secretary Administration Oina Kankre Dr. MLA Bizoy Giyumda Khurai Block Congress Committee Amadi Khurai Block Mahila Committee na Sinduna Pangthokiba Mahila Congress ki Mass Enrollment Amadi Reconstitute Tawbagi Thoram aduda MLA Dr. NG Bizoy Manipur Pradesh Mahila Congress Committee ki President RK Ranisna Imphal East District Congress ki President W Lalmani yauna tongan bamiyoi kaya na sarukya RK Ranisna na haikibada lebak asida mahila gi thongdang hena pakthok chawthok hanabagi damak Manipur da block mahila kuntrarom reconstitute tawre haiki Dr. NG Bijoyna Manipur gi nupi gi thongdang asi yamna chawi masibu manghan bachumloi mahangna makha tana haikibada Congress Government na mipum khudingmak chinjak walhandanaba lokhalakliba Food Security Ordinance asi yamna kanaba amani haike Tenali Ram haina mingthonba angang singi wari macha lairik ama ngasi State Central Library gi holda release tawkre Hindi dagi handoktuna Abuzam Ibo Pisak luwang na iba lairik asi fongbagi thoramda Art and Culture gi Joint Director S Bhaigaya amadi Dr. Sarat Chandra Longjam na chingba miyoi kya na sarukyakhi Professor Soyam Lokendrazin na iba who is a terrorist haiba lairik ama JN Dance Academy gi auditorium da ngasi phongkre waba publication na puthokpa lairik asiki aiba Soyam Lokendrazit hauji Manipuri Philosophy Department ki head oiribani ngasi gi lairik phongbagi thoramadu da Guwahati High Court ki Chief Justice oiramba RK Manisna Session Judge oiramba C Opendro Professor MC Arun Kangla Lanpungi Editor Ningthauza Lancha Human Right Alert ki Executive Director Bablu Leitong Banaching Bakayana Lairik Phongbagi Thoram aduda sarukyakhi
Lamjing Thawan Association Brahmapur Nahabam na sinduna tha sigi tang taramanga dagi Brahmapur Guru Aribam Lekaigi Downtown Academy Kids Daycare Center da kabo kangna tongan bapotlam sabagi matang da chatharakpa numit taramanga nigi training program ngasilution kre. CSIR Northeast Institute of Science and Technology Branch Laboratory Lamphelpat ki mityeng makhada chatharakhiba training program lotion bagi thoram aduda Ireima Women's Welfare Association Kong Banandai bam Lekai Advisor A. Raso, District Youth Affairs and Sports की Imphal East के Officer S. Nirmalata, Amadi Professor Dr. Chinglen Meshnam Yauna, Mioy Kiana Sarukyakhe. Lamjing Thawan Association के Secretary Umana Kabo Kangna Saba Potlam Singh Asi, Hen Quality Laina Putoktuna Prithvi की Miyamda Pamna Bohna Hansi Haike. Haukiba lising amaga chamapan marfudrani thoigi August kunda Manipuri lolna atai lol ani Konkani amadi Nepaliga Indian constituency gi nipan suba schedule da chankibagi numit palan taunaduna amadi chahi tarani thoigi matungda lol gi directorate ama hangbagi nungaiba phongdoknari adubu lengak pasingna kaya thamoi singna lol asi chawkhatna bo hanari bage haibasidi hangningai oi haina ain na thingkraba KCP na phongdorakli Lobasi ki Publicity Secretary Sana Khombana Thorak Pachirol Amada Lol Asi Chawkhat Padi Lairadana UNESCO gi report Amada Mutlak Payaba Lol Amani Haina Palak Palaire Hiram Pumna Makta Makoida Thazaningai Leitre Haibasi Yabiyu Yamlaba Kangleicha Mayam Ama Surrendary Drama gi Actor Actress Oihanduna Ningtam Lal Haubusu Phagi Tahana Bohonari Big Kraba Army Captain Amana Pauba Makoi gi promotion gi Damak Lal Hauba Yauba Imung Singh da Changduna Minung Si Chauba Saduna Makong Konduna surrender Tohana Bakurumli Masida Paisa Kharagi Mioi Karasu Kochen Cheli Masidagi Miamna Jackson Bio Hari Makoina Kanglup Pumna Maki Lal Holup Singh Sengatuna Lamdam Asibu Machet Tana Thugainaba Leptana Honari Leptana Surrendary Drama Su Utli Adubu Nungairi Bakumaidi Surrendary and Rehabilitation Policy Lising Amagachamapan Marfudrani Pangi Makada Panghangani Haina Washakiba Singh Panghandre Haina Tatana Surrendary Singna Irang Hawakliba Kaya Asini Maramasina Lal Holup Amatana Asibumba Policy Asida Tazabat Tampam Tokte Lubloi Kaya Ama Pazinduna Jailda Moral Manglaba Prisoner Kaya Gapuna Tamzin Minaduna Makoigi Moral Manghali Jail Manungda Mayai Kabachinjak Kaya Laina Panghali Amadi Pizai Amarumda Surrender Taunaba Kanna Hotnai Lamda Masida Ladyba Jail Singh Ashi Moral Mangthanaba Training Center Ama Oire Haibasi Miam Nanaina Pam Tokle Amarumda Nupi Oibigi Ikai Kumnaba Tem Singnaba Nongmagi Hengalakli Hiramasitasu Lub Asina Akan Mamit Yang Chang Bagaloinana Masi Tengnanaba Task Force Amasu Semle Task Force Asina Case Asigi Haurak Pam Mawang Matau Wailgi Amawang Amadi Chairaki Mawang Matau Singi Matangda Kupna Nainaraga Miamgi Pautaka Loinana Aroiba Kongtang Tangduna Lengak Pasingi Washak Maiti Hangani Hairi Gitanjali Performing Group of Arts and Music ki Chahi Anigi Thau Punanaba Nongmaithem Tombabu President Dr. Y. Nandabirbu General Secretary Jumu Daspu Treasurer Oina Kankre Havzik Tabaki Paulo Bidasi Indo-Tibetan Border Police Posta SI, ASI amadi Head Constable gi ranked Staff Nurse Pharmacist Radiographer amadi Midwifery gi pham khar lawdori masagi chahi taragani pandagina kontra phawgi manungda leiba candidate singna pham singa sigi damakte apply to yagani competition mi gerobni mit September 3 phawni hari mathangda Kendra Vidyalaya Sangathanda postgraduate thesis yauna tai ahangba post listing mari nifum do gi damakta Bharat ki nagarik singda gi dakhas kauri postgraduate thesis ki mahi gi thakna B.Ed pass to gulorena master da sada yankhai phangba amadi sai nifudagi hendaba oigadabani trainee graduate thesis kina CTET pass to Bagalorina degree the Sada Yankai Pangba Amadi Say Contra Mangati Hendaba miscellaneous teaching postkina library science da bachelor degree Amadi Say Contra Mangati Hendaba primary thesis Amadi PRT music kina CTET pass to Bagalorina class 2 of the Sada Yankai Pangba Amadi Say Contra the Hendaba Gatamani candidate singna Lagli August Kitang Kunipan Pawgi Manunda online Gikutang the application Pishal Payagani Hari Precast Center na Guwahati
Matangda BSF ta constable judgment ya hang pham lising amaga samri kuntra truk long na Bharat ki nupa candidate sing tagi darkas kauri masagi seitra gani panda gi kulum de phawgi manung de leba metric pass tauba amadi ITI diploma paiba candidate sing oigadabani niyom gi matungina sei komtok pi kutong sabal leigani parikha mapham na samdani darkas special pagi aroi matam September gi tang taragani tu phawba matangda tonga nationalized bank ta clerical kadegi posting long na candidate sing dagi dakas kauri masagi chai kundagi na kunipan phawda leba graduate pass tawba miu sing apply to yagani hari niyom gi matungin na candidate sing chai kom thokani form pishin gi aruba matam September gi tang tare ni parikha pang thokadaba matam na November gi tang kuntrani center Imphal da wegani matakta panjakriba thabagi pausing asigi hena ko pamarol gi damakta babu parada leba job center dagi khambi yagani thabagi pau pijabolo jare Makatarak papau omuk pizari. Senior citizen gi yaifa thaurang kaya lokhatlu haiba dabida Bharat sin bathungna changsan khiba khongjang gi saruk amo aina Manipur dasu All Manipur Senior Citizen Welfare Association na singjamai chingama khongda wakat me pham chathakre. Ahal oiraba singi National Commission semu Senior Citizen Welfare Fund thamo Health Insurance Scheme hongdokpaga loinana district khudingmakta All S Home hangtu haiba dabi yauri. Association ki General Secretary Sahidur Rahman na solaba ahal oiraba singi awaba yenglaga dabi asi mari lenaba singna pithokpiyo haike Naurem thongda ngarang bom pokhai handuna mioi ohum sokhiba thokdok yaningda bafung doktuna nupi singi apunba yaifa lupna Naurem thong khulem lekai da wakat mifam chathakre micham miam kungna leiriba office amadi school manakta bom pokhai handuna micham sing sokhan kiba miam gi mayoktani asigumba thawong matungda amuk hana tawbiganu hairi Handak UPSC na lauba civil service ki prelim da mai paklaba Kakching subdivision gi manung chanba candidate Marida representative of Lois Kakching na pukning thogat po oina sil gi mateng pikre Lois ki secretary manglem na candidate sing asina makhata ba competition sing da mateng oina na ba senfamasi pi bani haike Namdulong dalaiba village pai local club amadi women's society na punna sinduna ngarang dagi chatharakpa naga nala sengba adu ngasilushin kre Dinku road maya dagi ragailong phawba miyam na naga nala da laiba amot akai kaya sengdokhi hairi naga nala sengbaga iroinana nagyeta khundariba mioi kaya da phatta haudi thada danaba amadi kanagumbana amot akai thadarabadi fine logani hairi Kabui Mother Association gi nongna thawpuna naba hana gi president Kakomlu Kamaibu amukhana president amasung general secretary da Ranjita Golmai khankre Ithayamadi Sekmai Veres amasung Loktak Hydroelectric Power Project ki mayokta yaning da bami pham pangthok pagaloinana miyam gi rally chatkre Hayel Hangul da pangthokiba mifam asida Jametul Ulema Hangul gi Janat Khan Hangul Mamang Masjid ke Imam Jalaluddin na mifam mapu oiduna Merciful English School da miyam gi mifam pangtokhe chawkhat pagi mingda sariba Veres amadi Loktak Hydro Project na lairaba lomi singi lopam sing ising thumjin khiduna sel thumgi phibam da chawna manghalle Sekmai Ithai Veres Tingzin Bagaloinana Loktak Project ki thabak lepkadabani mangkraba lomi singi compensation pigadabani haibadabi tauri Mifam adugi tungda Santel Fauba rally amasu chatke masida tongan ba school gi mahairoi chamri romna sarukyakhe All India Students Federation Manipur State Council na sinduna chatharakiba social science class ngasilushin kre Lushin bagi thoramda CPI Manipur State Council gi secretary Dr. M Narasu sarukyakhe nominee gi oiba class asida tongan ba journal dagi lakpa mahairoi kuntra mangana sarukyakhe PDS ki cheng moreda pusilam liba asi sarkar gi karamba thausil no haina MPP na hangle sarkar asina miyam gi phangpham thokpa potlam sing Suna pidana miyam gi hak matuna lakli Manipur gi chaba konada badagi center na atopa state ki lomi singdagi mamal tang na leiraga government na subsidy piduna lairaba miyam gi pirakpani lairaba miyam gi cheng asibu sarkar na authority singa loktuna ba manba mawongda atopada yonthokna ba silam liba sing matik chaba action logadabani haike Lismani Tarahundoigi July Nipandagi August Kuntaruk Pauba Chatharakiba Korkongi Taret Suba Atabi Mipamna UNLF ki acting chairman Kundongbam Pambaibu Yetnabalaitana Korkongi convener Khankre
mahangna chahi ani pugadaba convener gi thabak August 28 tagi paiba hauragani Committee asiki media coordinator S Poireina thorak pachirol amada lisingani Taramathoi gi July Nipanda RPF ki President Irengbam Chaurena ahanboina convener oidana semkhiba Manipur gi Yawolup Singhi Coordination Committee Corcom haukiba lisingani tarahumdoi gi July Nipanda chahi ani mapung phare mahangna convener oina thaupu bagi matamsu numit asida loikhre hairi habjek sanabagi pau lobirasi Manipur gi sanaroi Bombela yauba India gi recurve archery team na World Cup ki gold medal laure Rocklo da ngasi sanakiba final da Indian team na Korea bu mighty bapi khibani India gi team da saruk yakiba topa sanaroi ani adudi Deepika Kumari amasung Rimil Buriolini ni team asina point chani ga taramapan phangduna Korea bu point marida mighty bapi khibani Madeline Mitki tungda ngasi gi asina thangnana anirak suba gold medal lobani ICAR lamfel patagi phangba pawgi matungina ngasiki khwaidagi saba degree Celsius kuntra humdoi dasmik ani khwaidagi ingba degree Celsius kun humdoi nungsita yawba ising manilgi chang ayukta chada marfudra manga nungthildana chada humbudra nithoi nongjugi chang nelni Loisilakpada maroiba paw amuka napizari mahima sing haibagi chang wanglabasu magun leba education purakna bahotna mathau tare haina Manipur gi Governor Dr. Aswini Kumar na haikre Parliament ki ayaba yaudana atopa lebak amada state ki lam pithok lam labadi high prison offence piba yai haina khaide mani na phongdokre amadi Manipur gi Bombela yauba India gi archery team na World Cup ta gold medal laure ngasi gi onadi ISTV pawmit yang tabiri basingbo amukhana khurumjari